अहानबद मयामबु चेसम नवासना तरामना ओक्सरी अमदि इकाई खुमनबा उच्चरी ngasi warisi lining laisonga mari leinaba nupa amakhakna tawkiba crime amakhakni thawdok se Indonesia da thokhibani warisi kanagumba amagi dharmabu mingsa thianaba aina lisaba nate nungaitaba thawdok ama thokhibasi cover tawjabani hausikti warisi pun amuk taminarasi sok lisingani kunithoida Indonesia gi social media da CCTV footage ki clip ama yamna kana viral oirami footage se ahan ba yengbadadi karisu special oininga yaude hairiba footage sida nupa ama shopping cart amada bag amasung mon kai ka pik thana haptuna lift amada sangaklame lift sida hana leiramba miyoi amada nupa sina koksa haifethang non thaduna ikai khumnaba utpagi mawongda tawraga marup mapang khangna chanaba amagi mawongda minok amakhak tawsilame lift manung sida koyeng yengduna lei masa se yamna ingna lei footage se yengbada maru oiba amadi exciting oigadaba saruk amata yaude adubu thawdok amagi matangda paw oina laklaba matungdadi hairiba CCTV footage asigi clip asina miyamu sok salhalami naha oiribi nupi macha ama hatpagi nupa amakhak police na farami amadi thawdok sigi maru oiba evidence sina mamangda panjariba CCTV footage sina oirami shopping cart amaga loinana uriba miyoi si chumnagi fatta hauti langthoknaba uthorakpa pot chainate mahaki shopping cart sida yauribasi asiba haksang amakhakni asiba haksang se mahakna building sidagi hairiba shopping cart sida uthoraklibani thawdoksina Indonesia bu mathak makha olhanki ngasigi warisi Rudolf Tobing ko nupa amagi matangdani sok lisingani kunithoi gi October gi tang 38 numidang gi pung 8 makhai mukta ba soida nupa ani khak Indonesia gi beka sida leiba Kalimalang street ta gari thoduna laklami gari sigi tire sida kaigumba ama tawbagi mawongda makhoi ani si fill tawrami beka kayu toll road sida gari sa khamlami amadi check tawbada tire ama nungsit ama tayawramde numidang su thangjalaklami lambi sisu mi khara hang bharoklami maram asina tire si makhoi anina adum change tawrasi hainarami gari tire se sindoklaga leirikan sida lambi gi nakalda achoba plastic bag ama leibasi urami hairiba highway sigi manakta maming leiba fat haudi langthokphum ama lei mafam sida miyamna yum kai sabagi aremapa si nadraba potchai amasung makhal suna langthoknai maram asina hairiba plastic bag sisu fat haudi oina langthoklam libani haina nupa ani sina khalami tire sinbasida nungairabani haiduna makhoi anina plastic bag si khitang thangdokpana fani haina khalami manak yausilakpada makhoi ani si akiba amakhak fawrami miyoi bagi khongbi ama bag sida thindoktura leirami police ta call torami police mafam sida yawaktuna area se secure torga thamlami aduga haksang si examine torami chahi kunthra dagina nifugi marakta oigadaba nupi amagi asiba haksang oirami nupi sigi mamaida asokpa kayama leirami amasung ngakta mek khibagi dakfam su leirami adubu police na nupi se kanano haibadi hojik fawbagi oina masak khangdri yamna busy oiba lambi amagi mataidagi asiba haksang phangba haibasi yamna chawa paw amakhak mahusana adum oigali adubu Indonesia gi miyambu ki haliba wafam sina kaino hairgadi nupi se kanan halambano haiba wangsini Christian Rudolf Martinez Tobing haiba nupasi violent oiba criminal amanate mahakalai minabada safe adum oidoba miyoi amakhakni mahak si Christian lining sibu yamna thazaba miyoi amakhakni mayum makai pale amasung angang singi therapist amasuni local gi church amada yamna naha oina pastor so oirami karina maram oiraga crime se mahakna toroklibano wafam se khangdrikanda Rudolf ki matangda in details khara hana khangmin nakhisi Rudolf haiba nupasi upper middle class family amadagini mapandagi yengbada imung se mine ikai khumnabiba paisa marang kaina paiba perfect oiraba imung amo oina ui adubu faklang mari gi manungdadi tongamda picture amakhangni parents na pamdaba ama hek tobada Rudolf se mapa mamana thina phubirame angang oirikandagi hauna Rudolf na imung si ingna sikna thamnaba mahaki apamba se phongdoktana manungda adum lotsalaga thamame mahaki feeling se hek phongdok lubada afanungai amata oiramde maram asina Rudolf si mahaki oiba emotion si normal oina healthy oiba mawongda phongdokani haibasi khangduna charoklame mahaki emotion mayam si masa mathanta pokhairak trifawbadi thamoi manungda tamna sagatlaga leirame adubu laik laisugi matangdadi mahaksi yamna faba satra haibadu oirame yamna sharp oi thabak ama tobada focus tawi oja singna pamnaba satra amakhakni yamna nganna mahaksi theology gi line chalame Christian dharmada theology haibasi isorgi matangda khangnaba tambasibu khangne Rudolf si Christian oibanina Bible gi maramda khangnaba tambasibu theology ni haina ai haizage lan bayargasu mayamna semdok pirau high school lagi hauna mahaksi theology gi class yaroklami high school loisalaga
makha taba college ki mahima sing tamnaba mahak si United States laklami theology ki journey si makha ta na chatharami adubu mahima sing tambasi US ta loisan ngam khide visa violation tawbagi immigration na mahak si deport toroklami maram asina Rudolf Indonesia da amuk halaklami mafum sida makha ta na mahaki mahima sing tambasi continue tawduna sok lising ani ta manga da mahaki theology ki degree se fanglami masigi matung Rudolf si lining lai sonda fazana mai onsalami practicing Christian amoirami church ki thabak thorom kaya da mai punna saruk yarami amasung matung tarakpada young pastor amagi role su fanglami mahakna pastor oirisina Bogor laiba Kasi Ala Ministry Church tani mahak si angang singi therapist oina su thabak tawi pastor oiba ahan numitagi church ki community na mahakpu pamnarami miyamna nungsirami matengi darkar laiba miyoi singi damak matam supada mahakna lepi angang singasu yamni yanarami wa angang bada yamna soft oi all rounder amakhakni haibada haiman ba thokloi adubu mayam sigi marumda kaiguma fattaba kharadi mahakki matangda mayamna khangdana lochanduna leirami church ki thabak thoromna maram oiraga Rudolf ki friend circle si group oina lei mayam sigi manungda Hardiman ko nupa ama yawi nupi ani amasu yawi makhoi gi mingna Sintha amasung Ade Yunia Rizabani kawi aroi bagi nupi si mayamna icha haina kauni makhoi mari si ngahe khakhi hai halot tawnaba marup nate darkar laiba matamda amana amagi damak mateng pangnaba ready de laiba marup singaktani thabak punna tominai lining lai son punna tominai punna su hang out tawi Rudolf si lining lai son gi matangda content semba horami podcast tawrami social media da post thagat ami amade mahaki marup singna Rudolf ki thabak sida mateng panglami icha hairi binupi si production site oina saruk chawna yarami makhoi ani si yamna toina content da su saruk yaminarami matawasumna mapandagi yengbada healthy oiba supportive community amakhak oina urami afaba miyoi kayana poisalaga laiba pastor amakhak mali amadi mayam sina pastor gi thabak thorom sidasu yamna thajarami adubu Rudolf chahi kayadagi nungai handana thamba potsak amakhak community sina khanglamde sok lising ani ta mangada Rudolf amasung Hardiman si business ama punna tominarami adubu mai paklamde business hawraba matungda kadai da noma soiba lakpadagi makhoi ani si tokhai tanarami Rudolf na business mai pak tribagi maral si Hardiman da loina blame tawrami marup oibagi mari pumsai sairami adubu Rudolf na mahaki asawbasi kamaina phongdokkani khanglamde lawba khongma tawduna khana chainaba tawbra haibasu tawramde mahaki pendaba asawbasi masa manungda thamjinjarami sok lising ani kunitho yaroklami mahaki pendabasi chahi kayani Rudolf na puduna laklibasi amadi Hardiman na mahaksi hana tinarama marup amani haina fawba consider tawramde adubu Rudolf na Hardiman si mahaki thamoidagidi kawba leite Rudolf na Hardiman si mahaki khwaidagi chawba yeknabani haina lawrami social media da Hardiman si isha amasung Sinthaga punna ubada Rudolf na kari wakhal khalamgani mahak luna tinaba miyoi sina mahaki yeknabani haina khaliba miyoi siga hang out tawbasida Rudolf da kari faramgani ayamba miyoi singda haiba fiam se thengnaba matamda wakhal budi khara nungairoi adubu tawning tawjani da haina khandoknagani adubu Rudolf na magi marup singa sina tawribasi mangonda namthak tawbani haina lawrami Hardiman ga mahaka yanadi haibasi makhoi su khanglibani khangna Hardiman ga pullibani Rudolf ki target si Hardiman oirami adubu Rudolf na Sintha bu su hatninglami Hardiman ga nungainadaba matam sida Sintha haibi nupi sisu Hardiman gi misangda leiki maramasina mahak su hatpagi list sida Rudolf na haplibani Rudolf ki asengma plan di makhoi ahum haibadi Hardiman Sintha amasung icha se mathang hatpasini mahaki ahanba changyeng si Hardiman si mathantana hatpa ngamgadra ngamoidra haina check tawbusini mahana social media da Hardiman gi manaw nupa da message amakhak tharami message thabagi maramna Hardiman da surprise pidawri ni hairami adubu Hardiman gi manaw nupa sina Rudolf ki message ki response amata piraklamde matam sida Rudolf na Hardiman natragana Sintha gi manak yawbagi lambi su leite haiba khanglami somdadi Rudolf se akoi singse hatpagi ready oirabani matam sida Hardiman na bali da lei aduga Sintha na Semarang da lei haizaning badi Rudolf tagi yamna lapna laikhre haibani adubu icha haibi nupi sidi Jakarta da lei mahaka naknarami icha na Rudolf pu yamna thajai makhoi ani si mamangda ana social media gi content kaya seminakhrabani maram asina Rudolf na icha bu yamna laina target toba yarani khalami Rudolf na ahanbada connect tawraga icha se halanbagi plan tawrami online da mi thirami mahusana khunek ki mi thiba haibasi araiba nate online da oida padaba website ma'am ama fanglami sanguragana
advertisement ngakti ngairami adubu mamai thangda Rudolphna asengba legitimate oiba website se phamga matamdadi mahaki leizariba budget siki wangmadu oirami maramasina mahakna oina tawragi haina leplammi thabak se pangthoknaba sem saba hawrami mahakna Jakarta da leiba hotel khudingmaksi yamna fazana investigate tawrami CCTV camera na fazana monitor tawdaba mihat asibu pangthokpa yaba achikpa mafam thirami mahakna thabak se pangthokpada any footage amagi mami amata tahaninglamde South Jakarta first ta mafam Rudolph na fanglami adubu mafam se yawrakpada ahangba room amata lairamte adubu Central Jakarta gi Green Pramuka City da nungtigi rent piba mafam ama fanglami mafam se perfect oirami hairiba mafam sida Rudolph na nongmagi book tawrami mi hat naba sem sabasi makha chatharami Google da Rudolph na yumthang naba ta handana miyoi amase tuminna kamaina hat kani haina search tawrami masigi matungda ichabu makhung makhut punduna thamnaba cable zip su lairami mahakna sin amakhak semgatlami madudi icha masamakna hairiba cable zip si struggle amata tawdana makhol thokhandana pulhanbasini Rudolph matam sida pastor adu moirami miyoi kayada isworgi matangda advice piri mayambu smile tawraga adum loine adubu minoksigi marumda kari lai haibasidi kanana su khangbanate soklisingani kunithoigi August ki tang 13 Rudolph na ichada pau faurami amade podcast sponsor gi promotional video ama nambada mateng tobiu hairami mamang da Rudolph ki content sembada icha se yaukhiba leibana question amata tawdana ichana yes haireklami hairiba numit sida record tawduni hairami ichada video sigi matang da explain tawrami Rudolph na namdoriba promotional video si health necklace amagi matang dani hairami video sigi concept si icham chamlami icha se kidnap tawraga leibi victim ama sadoini mahaki makhong makhutsi cable zip na punsilaga thamdoini aduga Rudolph sina fagigi nongmai ama tawraga kidnapper sadoini masigi matungda health necklace sina ichada pangal thona haptuna puliba se masa mathanta lauthoktoini hairiba video sigi script si khitangdi normal oiba watli adubu marup amana hairakpanina karisu chingnaba phawningai oiramde October 13 ki nungdingi matamda makhoi ani si room sida laklami masigi matung Rudolph si sinsigi sem saba hawrami camera se thangdok thangjin tawduna angle yenglini haina tawsenarami camera se mafam amada fix tawrba matung ichagi makhong makhutsi cable sina punsilami ahanbada practice tawrami masigi matung amuk hanna cable sina ichagi khongkut pulami handakti Rudolph na asengba wari haidoklami promotional video nambagi matang si achumba natte hairami icha se confuse oirami amasung kibasu yamna kirami masa mathanta pulliba sidagi nanthoknaba hotnarami ichagi mawong sina Rudolph fu sawalami mamai mamit khangdana khupakna thajalami aduga tuminna leinaba hairami icha tuminna leiba tarami masigi matung Rudolph na chahi kaya mahaki thamoi manungda hardiman sintha amasung ichagi fumjalaga thamlamba asawa mayamsi tamna haidokpa horoklami Rudolph na makhoi mayamna mahak kamaina betray tobi haibagi matangdasu ichada hairami icha se pullaga thamikan sida Rudolph na ichagi phone si laukhatlami mobile banking app se hangdoklami aduga pin number pek na hairami masigi matung ichagi account dagi 19.5 million rupees se transfer tawrami India gi paisa da hairagadi lakh amaga lising manga gumba haiba tare paisa se Rudolph ki account da transfer tawramde mahaki loinabi Christina Martha gi account oina transfer tawrami masi loiraga Rudolph na ichada magi family da call tawraga 10 million rupiah magi account da athubagi transfer tawroknaba haihallami imungi misu call se gi atopa site sida kari thokli khangdabagi paisa se transfer tawroklami makhoi gi machanupi si apartment namada nupa amana pullaga thamibani minute kharagi manungda machanupi gi punsi loikhradawni ichagi family na thariba paisa si Rudolph ki khutta taradawni masigi matung Rudolph na ichagi machinda fi namsilami aduga machinsi black machugi duct tape na napsilami loyaga bedroom dagi thoroklami apartment sigi living room da laiba TV yamang sida Rudolph gyanta na famlami kaigumba khara khalami police na matung tarakpada Rudolph na famlaga lairibasi icha se asengbagi hat khibada matik charabra haina amuk hana khankhibani hairami amuk halaga Rudolph ichagi manakta laklamni kaigumba aina nangse thadokpa taragadi ibani mapanda chatpa matamda nang lawgadra hanglami ichana lawroi haina mangak hairami adubu Rudolph na ichabu thajaramde nangida nachin thiri ni hairami mamangda thodok amada ichana Rudolph si amuk ngakpi khre adubu mahak se police ta chatlaga Rudolph se fan gi haina khallaga lairibani hawjikti Rudolph na icha se phamungda inthurami masigi matung ningsa sor honba leptri fawba ichagi mangak si chapkhatlaga thamami Rudolph na icha si sirabra haina mahaki finger ama ichagi naton mapala thamlaga yenglami hawjikti asiba haksang si manghanbagi tanja se laklami apartment sida lakpa matamda Rudolph na yamna chawba plastic bag ama puraklami haksang si plastic bag sida hapchilami aduga
अमुबा मचुगी डक टेपना नपसलमी लोयगा शॉपिंग कार्ट अमदा हापलमी अदुगा मथक्ता मोन थमलमी इचाना पुरकपा लौबा याबा ममल तांगबा पोतचै सिंगसु लौसलमी मसिदा याउरिबसी लैपटॉप फोन एटीएम कार्ड केस अमसुंग मसादा याउबा सनालुपाना सिंगबनी नुमिदांग वायरमगी पुंग 8 मिनट 15 ताबा स्वाइदा रुडोल्फना असिबा हक्सांगसी शॉपिंग कार्ट हापलगा हॉलवेदा पुरगा लिफ्ट की माइकेदा लक्लमी रुडोल्फना लिफ्ट चंगलकु मतमदा नुपा अमा हानादगी लेरमी मंगोंदा मिनुक मचा मतंग नोक्सलमी रुडोल्फ की मवोंगसी महाकना पांगथोखिबा थबक असिना महाकपु यामना नुंगाइबा अपेंदा पोखनबा अमगी मवोंगनी रुडोल्फना महाकी बेस्ट फ्रेंड अमगी असिबा हक्सांग शॉपिंग कार्ट सिदा हापतुना पुथोरखि हाइबसी कनानासु गेस तोबा ngamkhide रुडोल्फना असिबा हक्सांगसी महाकी कार्डा पुंदोक गेदे तमना पुरकलमी अमसुंग बेका कायु टोल रोड सिदा हक्सांगसे लंगथोकलमी मफम सिदा असिबा हक्सांगसे लंगथोकलबा मतुंग पुंग अनि लेरगा इचागी हक्सांगसे फंगलमी पुलिस लाक्लमी इन्वेस्टिगेशन सि याम थुना होरमी अदुबु मिहात से कनाना पांगथोकलंबनो हाइबसी अहानबददी गेस तौबदा खरा वारमी इचागी पर्सनल ओइबा पोचै मयामसी रुडोल्फना लोयना लौसलबनिना पुलिसना असिबा हक्सांगसी आइडेंटिफाई तौबदा अवाब अमखक्ति ओइरमी असिबा हक्सांगसिदा माइगी सरुक्ता असोकपा खरा लेरमी अमदी ngakta sapkhibagi dagfamsu leirami asiba masak khanglaba matungda पुलिसना इचाबु कनाना अरोइबु ओइना उखि खंगनबा यामना कन होनरमी मतमसिदा रुडोल्फ टोबिंगी मिंगसे थोरकलमी इचागी चर्च की मरुप अमखकनी महाकना रुडोल्फबु चही कयादगी यामना मुन्ना खंगलबनी इचाना रुडोल्फबु कयामु यामना थाजगी हाइबदा अपार्टमेंट अमदा मखोई अनिता चंगलखिबनी पुलिसना रुडोल्फ की चथोक चसिन मयामसे ट्रैक तौदुना थिजिनबा हौरमी पुलिसना रुडोल्फ की खोंथांग सेंगदुना लेरी हाइबसी महाकती खंगद्री महाकती सोमदा एटीएम सिनरगा पैसा से कलेक्ट तौबा याबा तौरी अयुक की पुंग तरुकता रुडोल्फ से जलान जाति मकमूरदा लेबा बैंक मांदिरी एटीएम दा लाक्लमी अदुगा अतोपा 11.2 मिलियन रुपया की अमाउंट से इचागी अकाउंट दगी मागी अकाउंट ट्रांसफर तौरमी मसिगी मतुंग पोंदो गेदेगी जाता वारिंगिंगी बंदान थमफम दुकान अमदा लाक्लमी मफम सिदा अयुक की पुंग 8 मखाई मुक्ताबा स्वाइदा पुलिसना रुडोल्फ फारमी मफम सिदा रुडोल्फना इचागी लैपटॉप से योनबा तौरगा लेरंबनी मतुंग तारकपदा इचागी पोचै मयाम से योनबदगी फंगलकपा पैसा अमदि इचादगी लौरिबा पैसा सिना मी अमा नेक्तुना हार्डीमैन से हाटपगी प्लान अमखकनी रुडोल्फना तौरमलिबसी नोंमनिनी लेरगा इचा हाटपा नुमितसिगी सीसीटीवी फुटेज की क्लिप मचा अमा अनि ऑनलाइन द लीक ओरकलमी अहानबा फुटेज सिदा इचा अमसु रुडोल्फ पुन्ना लिफ्ट तोंगबा उरम्मी फुटेज सिदा कैसु थोइदोकपा चिंगनिया ओइबा अमता उरमदे रुडोल्फना अहानबदा लिफ्टगी थोकलमी मसिगी मतुंग इचा महाकी मनिंग इन्नरमी अनीसुब क्लिप सिनी वायरल ओइरिबसी हाइबा क्लिप सिदा रुडोल्फना शॉपिंग कार्ट का लोनेना लिफ्ट नोकपा उखिबनी महाकी बॉडी साइन दा रुडोल्फ से मिहातपनी हाइबगी साइन अमता उदे अदुबु थौदोकसगी एविडेंस ती शॉपिंग कार्ट सिदा याउदुना लेरबनी हाइबा अनीसुब सीसीटीवी फुटेज से क्लिप से सोशल मीडिया दा मियोय कयाना हंजन हंजन रिपोस्ट तौरमी अमसुंग इंडोनेशियन टीवी न्यूज तसु क्लिप से हंजन हंजन उलम्मी मियामना रुडोल्फ से स्माइलिंग किलर अमनी हाइना कौनबा हौरमी मिहात पसी रुडोल्फ ओइरंबसिदा मियाम से करी हाइगदबनो खंगलमदे महाक से नहा ओइरिबा पास्टर अमखकनी अमदे अंगांग मयामगी थेरापिस्ट ओइबगी कम्युनिटी न मसक खंगलिबनी इंट्रोगेशन की मतमदा वरी लोइनमक थोरकलमी हार्डीमैन द मतम कोइना सावरगा लेबा नुआइनदबगी वरी लिरमी अदुबु असेंबगिदि इचा हाइरिबि नुपीसिदि सिफम सुथोक थोक्तबनी रुडोल्फना हानिंगिबा मियोइसिदि हार्डीमैन अमसुंग सिंथानी अदुबु मखोइ अनिसि हातनबा होटनगे तौबदा मनाक योबा ngamlamde रुडोल्फ की फ्रेंड सर्कल सिदा इचा खक्तनी रुडोल्फना रूम अमदा पुबा ngamदौरिबसी इचानसु थाजदुना माकी मतुंग इलक्खिबनी मतौ असुमना इचासी रुडोल्फ की खुद तारबी विक्टिम अमखक ओइखिबनी सीसीटीवी दा उरिबा मिनोक्सिगी मतंगदा रुडोल्फना अचौबा पोलुम अमा लौथखिबगी मिनोक अमखकनी हाइरमी रुडोल्फना तौखिबा क्राइम सिगी मतंगदा मसादा नुवाइतबा अमता फावरमदे महाकना चही कया पुदुना लाक्लिबा पोलुम से लौथनबगी अरोइबा पांदमसी महाकु बिट्रे तौइबा मियोइ सिंगसे हातलगा फंगदौरिबनी हाइरमी पुलिसना रुडोल्फु साइकियाट्रिक इवैल्युएशन तौहलमी यामना लूना तिनबा मरुप अमा हातलबा मतुंगदा उटकदबा मोंग मतौसी रुडोल्फता अमता उबा फंगलमदे मंगोंदा नुवाइतबा पेंदबा उटपगी ममी अमता लेरमदे रुडोल्फना पुलिसता महाकी थमोइसी पुंपेन पेले हाइरमी इवैल्युएशन की रिजल्ट महाकी साइकोपाथसु नते अदुगा सोशियोपाथसु ओइदे हाइबा खंगलमी अदुबु महाकी बिहेवियर से अंगांग ओइरिकांदा महाकपु करमना चाउनबा योलक्खि हाइबसिगा मरी अमदी लेनै हाइरमी रुडोल्फ की मेंटल हेल्थ इशू अमता लेरमदे महाकना तौरिबा क्राइम से फजना महाकसु ज्ञान ताना खंगलमी सोक लिसिंग अनि कुलहुमदोइगी मार्च की तांग तरुकता सेंट्रल जकार्ता डिस्ट्रिक्ट कोर्टा केसी की मतंग ट्रायल हौरमी ट्रायल से थामरी रोम सथरमी ट्रायल की मतमसिदा इंडोनेशियन सोशल मीडिया दा स्माइलिंग किलर की मतंगदा वरी तोबा लेपलमदे
ꯁꯣꯛ 2012 ꯒꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 18 दा चीफ जज अदेंग अब्दुल कोहारना बर्डिक लाउथोक्लमी चाही कुन जेल लेनबगी चैराक पिरमी वाफम सिमक प्रोसिक्यूशन की माइकेदगी रिक्वेस्ट तौखिबा चैराक अमनी इचागी मबुंग अहन देस्टियावानसी कोर्ट मनुंग कपलमी मतुंग तारकपद महाकना रिपोर्टर दा रुडोल्फ से सीबगी दंडी पिफम थोकपनी हायरमी अइगी इचन नुपीना ओइख्रिबा मवंग सिमक रुडोल्फपुसु ओहंदोबनी हायरमी अदुबु महाकपु सीबगी दंडी पिरसु इचन लैखिदबगी मैचाक अमदी अवाटपदी कनानासु मेंशनबा ngamaroy हायरमी मखाताना इचागी मबुंगना जजमेंट असिदा पेंदबा लेरगसु बर्डिक सिबुदी इकाई खुमनै हायरमी जजना चाही कुन जेल लेनबगी चैराक लाउथोकपदा रुडोल्फ से नोक्लमी हौजिकसु रुडोल्फ जेल लेरी महाकी चैराक से रिव्यू तौबिनबा अपील तौबगी रेकॉर्ड अमता हौजिक फावगी ओइना लेते वरी सिदगी फत्तबा मियोय अमगी सकफम से येंगबदा डेंजरस ओइगनी हाइबा लेते मखोय से यामना इंगतप्पा मियामना थाजबा अमदी फ्रेंडली ओइबा मीनसु साथी साथीबा थबकसी पांगथोकपा ngammi हाइबसिनी धर्म अमगी लुचिंगबा ओइरे हाइदुना मियोय अदुबु अफबा मी अमनी हाइना लौबा यादबा मतांगसु यावी हाइबनी रिलीजियस पर्सन खुदिमक फत्ते हाइजबा नते मखोयगी मरकता फत्तबा मीसु अदुम यावरी हाइजबनी अदुबु वारी ताबिरिबा अखोय मयामसे इमा इपाना फुरक्तबा कना यावी अखोयगी अपाम खुदिमक तहोलकपा यावब्रा रुडोल्फ करमना योलखि हाइबसिगा इचा हातखिबगी थौदोकसिगा मरी लेनदे हाइना इना खंजै रुडोल्फ की एक्शन सिदी थिंगेलदा ताइनबा ngamdraga नासी खोंगदा ताइनै हाइबदुनी मी अमा हातखिबगी चैराकसी सही कुन खक्तमक दंडी पीबसिदी आई इसासु याजनिंगदे हाइरगा वरी से मतांग सिदा लोइसिनजरगे थैंक यू एवरीवन।